ꯈꯨꯡꯒꯪ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯌꯥꯝꯅ ꯄꯤꯛꯂꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯌꯥꯝꯅ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯪꯒꯜꯗ ꯆꯠꯇꯨꯅ ꯅꯨꯡꯇꯤꯒꯤ ꯁꯤꯡ ꯆꯟꯗꯨꯅ ꯕꯖꯥꯔꯗ ꯑꯃꯨꯛ ꯌꯣꯜꯂꯒ ꯃꯄꯥ ꯃꯆꯥꯒꯤ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤ꯫ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯂꯩꯅ ꯂꯩꯅ ꯐꯤ ꯁꯥꯗꯨꯅ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯏꯕꯣꯍꯜꯅ ꯖꯪꯒꯜꯗ ꯁꯤꯡ ꯆꯟꯕ ꯆꯠꯅꯕ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯩꯅꯣ ꯕꯕꯥ, ꯁꯤꯡ ꯆꯟꯕ ꯑꯗꯨ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯠꯀꯗꯧꯕꯒꯤ ꯇꯧꯔꯤꯗꯨꯕꯣ? ꯍꯧꯖꯤꯛꯇꯤ ꯑꯍꯜꯁꯨ ꯑꯣꯏꯔꯕꯅꯤꯅ ꯁꯤꯡ ꯆꯟꯕꯗꯣ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯔꯣ." ꯏꯆꯥꯊꯣꯏ, ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯅꯪꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯄꯩꯁꯥꯁꯨ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯁꯦꯟꯗꯣꯏ ꯆꯥꯕ ꯀꯨꯟꯖꯣꯗꯒꯤ ꯅꯃꯥ ꯂꯥꯌꯦꯡꯅꯕ ꯄꯨꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯁꯨ ꯁꯤꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯄꯥꯅ ꯄꯥꯈꯠꯂꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯍꯦꯛ ꯄꯤꯕ ꯉꯝꯍꯧꯗꯕꯗ ꯏꯄꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯕ ꯉꯝꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯕꯕꯥ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯨꯅ ꯁꯣꯏꯗꯅ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯔꯛꯀꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯥꯎꯔꯦ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯐꯤ ꯁꯥꯔꯒꯦ, ꯑꯗꯨꯒ ꯀꯀꯥ ꯀꯨꯟꯖꯣꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯕ ꯉꯝꯅꯕ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯏꯕꯣꯍꯜꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯔꯝꯗꯦ꯫ ꯑꯗꯨꯒ ꯏꯕꯣꯍꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯖꯪꯒꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯄꯥꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯑꯗꯨ ꯎꯕꯗ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯗꯨꯗ ꯏꯕꯣꯍꯜ ꯖꯪꯒꯜꯗꯒꯤ ꯆꯜꯂꯨꯕ ꯁꯤꯡ ꯑꯗꯨꯕꯨ ꯕꯖꯥꯔꯗ ꯌꯣꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏꯅ ꯃꯄꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯕꯕꯥ, ꯀꯅꯥꯗꯒꯤꯅꯣ ꯑꯃ ꯄꯩꯁꯥ ꯄꯨꯔꯒ ꯀꯀꯥ ꯀꯨꯟꯖꯣꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯗꯣꯛꯈꯤꯅꯕ ꯇꯧꯁꯤ." ꯏꯆꯥꯊꯣꯏ, ꯑꯩꯅ ꯑꯍꯜ ꯑꯣꯏꯕꯁꯤꯗ ꯀꯅꯥꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯨꯕꯗꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯋꯥ ꯑꯃ ꯍꯦꯛꯇ ꯊꯩꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕ ꯑꯃ ꯐꯥꯎꯕꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯀꯝꯗꯧꯅ ꯄꯥꯡꯒꯗꯧꯔꯤꯕꯅꯣ? "ꯕꯕꯥ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯀꯀꯥ ꯀꯨꯟꯖꯣꯒꯤ ꯄꯩꯁꯥꯁꯦ ꯁꯤꯡꯗꯣꯛꯈꯤꯅꯕ ꯇꯧꯁꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯄꯩꯁꯥꯁꯦ ꯊꯧꯕ ꯑꯃꯨꯛ ꯂꯥꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗ꯭ꯔꯒꯅ ꯀꯀꯥ ꯀꯨꯟꯖꯣꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯕꯕꯥ." ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯏꯕꯣꯍꯜ ꯀꯨꯟꯖꯣꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯁꯤꯡꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯕꯣꯍꯜ ꯃꯍꯧꯁꯥꯒꯨꯝ ꯖꯪꯒꯜ ꯇꯝꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯪꯒꯜ ꯍꯦꯛ ꯌꯧꯕꯒ ꯄꯨꯂꯤꯁ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯅꯣ ꯄꯥꯕꯨꯡ, ꯖꯪꯒꯜ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤꯕ꯭ꯔꯣ?" "ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯑꯩꯉꯣꯟꯗ?" ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯖꯦꯜ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤ꯫ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏ꯫ "ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯀꯔꯤ ꯏꯔꯥꯟꯒꯤ ꯖꯦꯜꯗ ꯊꯝꯒꯗꯧꯔꯤꯕꯅꯣ?" "ꯀꯔꯤꯅꯣ ꯄꯥꯕꯨꯡ, ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯖꯪꯒꯜ ꯑꯁꯤꯗ ꯎ ꯌꯥꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯎ ꯌꯥꯜꯂꯝꯕ ꯇꯥꯔꯕꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯗꯪ ꯌꯧꯔꯨꯕ ꯇꯥꯔꯦ." "ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯗꯤ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯁꯤꯡ ꯆꯟꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯡ ꯆꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ." "ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯇꯧꯕꯤꯔꯣ꯫ ꯑꯩꯉꯣꯟꯗ ꯄꯩꯁా ꯈꯔ ꯄꯤꯕꯤꯕ ꯇꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯄꯥꯕꯨꯡꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯆꯒꯅꯤ." ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯞꯇꯨꯅ ꯀꯥꯟꯅꯔꯣꯏꯅꯦ ꯄꯥꯕꯨꯡ꯫ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯖꯦꯜꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯖꯦꯜ ꯌꯧꯅꯤꯡꯗ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯄꯩꯁా ꯈꯔ ꯄꯤꯔꯛꯎ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯄꯥꯕꯨꯡꯕꯨ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯒꯅꯤ." "ꯏꯕꯨꯡꯉꯣ, ꯑꯩꯉꯣꯟꯗ ꯄꯩꯁా ꯑꯃꯠꯇ ꯂꯩꯇꯦ꯫ ꯖꯪꯒꯜ ꯑꯁꯤꯗ ꯁꯤꯡ ꯆꯟꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯁ꯭ꯇꯦꯁꯟ ꯑꯣꯏꯅ ꯄꯨꯕꯤꯔꯣ." "ꯀꯩꯅꯣ ꯄꯥꯕꯨꯡ, ꯅꯪꯕꯨ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕ ꯄꯥꯝꯂꯕ꯭ꯔో? ꯄꯩꯁꯥ ꯈꯔ ꯄꯤꯔꯕꯗꯤ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯄꯥꯕꯨꯡ." ꯏꯕꯣꯍꯜꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯄꯥꯕꯨꯡ, ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯗꯁꯨ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯨꯡꯒꯤ ꯑꯃꯗꯤ ꯏꯆꯜ ꯑꯗꯨꯒꯤ ꯈꯜꯂꯒ ꯉꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯖꯔꯒꯦ꯫
ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯕ ꯎꯕꯗ ꯏꯁꯣꯔꯅ ꯑꯩꯅ ꯇꯧꯈꯤꯕ ꯄꯥꯞꯁꯤꯡ ꯑꯗꯣ ꯀꯣꯛꯄꯤꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁ ꯑꯗꯨꯅ ꯏꯕꯣꯍꯜꯗ ꯁꯅꯥ ꯌꯥꯎꯕ ꯕꯦꯒ ꯑꯃ ꯄꯤꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯕꯦꯒ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯁꯅꯥ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯁꯤꯡꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯔꯦꯝꯕꯗꯨꯅ ꯏꯆꯜ ꯑꯗꯨꯕꯨ ꯍꯦꯛ ꯂꯨꯍꯣꯡꯕꯤꯔꯣ꯫ ꯄꯥꯕꯨꯡ, ꯉꯁꯤꯗꯒꯤ ꯖꯪꯒꯜ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄꯤꯔꯒꯅꯨꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯌꯧꯕꯤꯈ꯭ꯔꯣ꯫ ꯏꯕꯣꯍꯜꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯕꯣꯔ ꯄꯤꯔꯝꯂꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯋꯥꯕꯗꯒꯤ ꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯑꯗꯨ ꯎꯈꯥ ꯑꯗꯨꯗ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯏꯕꯣꯍꯜꯒꯤ ꯁꯅꯥꯒꯤ ꯕꯦꯒ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯂꯝꯕꯤꯗ ꯕꯦꯒ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯥ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨ ꯌꯥꯝꯅ haraurami aduga asumna hairami. ꯀꯩꯅꯣ ꯁꯅꯥ ꯃꯌꯥꯝ ꯑꯁꯤꯗ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯣꯛꯂꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯁꯨ ꯉꯁꯤꯗꯒꯤ ꯆꯔꯥ ꯍꯦꯜꯂꯔꯣꯏ ꯄꯨꯟꯁꯤ ꯑꯁꯦ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯍꯦꯛ ꯁꯨꯗ꯭ꯔꯕꯁꯨ ꯍꯤꯡꯕ ꯌꯥꯔꯒꯅꯤꯗ aduga sanasing adu puduna harau harau mayum tamna hathu laklami asomdana ibohalna mikap thoglakpada mahaki sana yawba beg adu leiramdaba aduda mathawai yamna nungaidana kaplami. He sor, kari sangyengno nasa aingondda yengbiribasibo aina kari paap langjakhrabi aina karigumba ngasi tumlamdaba tarabadi aigi sanagi beg ado mangjaramloi matam kuirabagi tungda ngasi nungaiba phangjare khanjarubani adusu nahakna muk munbikhre aibo hausi kanadagi lauraga kunjogi senfamsing adubu singadoribanu aigi isa adubu kamdongna aibu luhongbigadoribanu he sor aigi awabasibu ubabu ngambiribro. Ibohal mathawai nungaitana yumda kapna halaklami asomdana huranba aduna magi nupi aduda asumna hairami. Nupiya, nangbu ingonda nutigi haibadaine thabu ingkhang tawduna paisa talu haina si yenguse sana ngakta yawbu begni ngasidagidi ekhoi thabak mana amta sudrabasu leiba yaragani. Nangdi sanagi beg asidi kadaidagi puraklibano? Nungai kidreda nupiya madu tiruraga nang kaidoge haibno nangi wang hangbagi hainabi asibu kaidangoi ka tokadoribano khangdre. Aina hanglibase hangpham thokpagi hanglibani kanana khangmano sana asi nangna huranduna puraklambasu. Nupi nang asidi laiga chap mek mani sana sing ase aina huralakpani aina sum thabuk thiba chatpada ukha amada ahal ama tumduna leirami adudagi sanagi beg ase aina huralaga puroklibani. Haujikti nang huranbasu amu hauraboire nangna ahal adudagi sanasing asibu hurangeni haina khanba ngamliba nangi thamoi adubu kari thamoi no minungsi machet amata hek yaudeda ko lairaba ahal aduna kari no haujik oiramgadaba phiom ado kanana khangani sanasing asi magi khudong thiba thabak amagi sizinanaba thamba oiramlabadi nang ahal adugi sanasing ase haujikmak thindokhigadabani. Nupiya ahal ado lairaba minate yamna sen paiba nupani. Nangdi kamdongna khangliba lairaba nate habedi nangnaga khangnaba miro. Nupiya aina khangnaba mi nate adubu ahal ado lairabadi nate maramdi lairaba oiba tarabadi asuk yamlaba sana yawa beg asibu nakanda thamlaga kari suningaidana ukhaduda tumlaga leigadaba nate. Khangde lairabagi oigera senjau paibagi oigera sanasing ase yam thuna mapuda pithokpiko. Kaino nupi thawai ase khubak ta haptuna sanasing ase huralaglibani aduga nangna karisu khangdana pithokro hairudubo hoine farene aina hujik pige hairabasu masaksu khangmanate kadaida chatuna ahal adubu thirugadoribuno aibo hujikpo. Khangde nangna thokpa taw sanasing ase ahal aduda yamna thuna pithokpiko ai lairaduna chara helaga leibasu karisu kaide adubu mingondagi huralaga nungaibadi ai pamde nangbu nupa natabro nasagi humang manna talaga aikoi bu thake di leitadana migi mapot machai huralibadubu namaidubu mache amta ikaiba khangdrabro. Nupi nang naibu ngasidi mikap thogalle haujikai ahal adubu thiduna sanasing ase pithokrage. Masi hairamladuna huranba adu ahal adubu thiba thoraklami asomdana ibohal mathawai yamna nungaitaduna mayumda halaklami mapagi mataw adu ubada nungsithoina asumna hairami. Baba kaidorabagi ngasite sukamna thenglaklibasibo aina bababu ngaraklibase yamna kuire. Ibohal macha nungsithoigi wafamsing adu tarabasu karisu khumlaklamde. Kaidorabagi baba tuminna adum leirisibo.
Ibohal, machanupida ngasi thokhiba thokdoksing adu loinamak tamlammi. Matam aduda sendoi chaba kunjo adusu ibohalgi mayumda paisa launaba laklammi. Kunjo lakpa adu ubada ibohal yamna pakhatcharami. Tada, nang naigi paisa pini haiba matam adusu yorgle. Kadai, aigi paisa ado pitok piraglo. Ibungo, nangi paisa ado pige haiduna sana khara thorang tawduna thamjarambani. Adubu ngasi lambi da huranba mana aigi sana sing ado loin huran bikre. Karino tada, ai asibu apangmani haina khalibro. Adugumba oiroi paroi daba wasing adu hairaga aina tada dagi senfam sing adu lauroroi kaina khalibro. Nangu mami kaya kaya ni aina nutigi thengnaribase. Tada, aigi matamase amuk mangan biraganu aigi paisa sing ado sat pitok piro. Ibungo, aina hairibase asengba achumba ngaktani. Aibu mutadi thajabiu. Hish, farene tada. Ahal adu goiraba nangonadi kadaidagi sana mayamno. Chara nirak suna saba phau phangdriba nangna kadaidagi sana no. Sana ga aina taningde tada. Sahi matang aduga thiriba na chin aduga ikaiba na khangdriba. Ibohal wa machet amata ngangdaduna tuminna famduna leirami. Kaidorage tada. Tumina muk leibiridubo. Hairaune kadaidagi sana no. Aisu mukta khange ahal adu goiraga nachin thiba. Fazana haibada yadrabina fare. Hojingmak aikhoigi pradhani manakta mukta chalusilo. Kunjona ibohal amadi machanupi adubu pradhangi manakta puduna chatkirami. Lambida kunjona ibohal amadi machanupi adubu puduna chatkhiba adu ubada asumna hainarami. Yengone, masigi sendo isab kunjo wairi nupa asina tawjaba sarise. Ahal adu goiraba tada ibohal amadi mahaki machanupi asibu pradhani manakta puduna chalibase. Nungai kidreda masigi kunjo hariba nupa ase onthongna so phatkidre minungsi masena amata hek pakte asuk yamna ahal oiraba sibawba padani manakta hek puba ngami tada ase kari butholaga taba he sor ahal asibu amuktadi kanbiu aisu kunjo dagi paisa khara di laukhibane madugi paisa sing ado hangchitti piu soidana hairak masigi kunjo hairiba nupa ase amuktang sikrabadi phagadabani. Lairaba khoida mana minungsi leiba saduna paisa singba ngamloroi khanduna paisa piraga nam nuna lawing khon mullibase phanadi yamsilagli. Asomdana makhoi ahum adu pradhangi manakta changduna kunjona asumna hairami. Oja, sahi ani gi mamangda tada sina ingondagi paisa khara laukhibani. Adubu ngasi aina paisa lawbu chalubada ingonda paisa amata pide. Adugi muhutta oida mangangduna ingonda pige haiduna sana khara puraga lakpada lambidagi magi sana sing ado Huran kre haiduna paisa pidana bo honare. Kunjo, nangdi kari dawbagi phanglaroi khangba mida aduk yamlaba paisa sing adubu piruribano. Oja, aigi nakta laklaga kapo laubo tawbudu nuwaitadana pikibane. Natrabadi ai makhoigumba midaga sendoi pijade. Wasing adu taraba matungda pradhan aduna ibohalda asumna hairami. Tada, paisa adu laurabadi pitokhiba yadro. Faredo, aikhoigi khungang asigi chanabida karigumba paisa laururaga singba ngamdrabadi imung adugi miyoi khudimag adu minai oina leiba tabani adusu paisa sing ado singba hek ngamdriba phawba. Pradhan adugi wasing adu tabada ibohal kibana thak niklammi. Maramdi mahaki inkhalaklibi machanupi adubusu kunjogi minai oina leirani khalubadan. Adubu tadagi mai yengduna numinini amaga matam pirabani. Kunjogi paisa sing ado singnaba karigumba numinini asidasu tadana singba ngamdrabadi ai karisu tawba ngamlaroi tada. Pradhangi wafam sing adu taraba matungda ibohalgi mayumda makhoi ahum amuk hanminaraklammi. Aduga kunjona ibohalda asumna hairami. Tada, sahi ani suraba phawwa piba ngamdraba paisa sing adubu numinini gi manungda kadaidagi pigadoribano. Adugi muhutta asumna tawrisi tada. Tadagi isanu piyase ai lawjarage. Adu oirabadi tadagi paisa sing asisu loina kokpiraga tadagi punsi ado nungaina thambige. Ai nanggumba minungsi khangdaba nupada yumpangadaba natte. Oh, hare adu oirabadi karigumba nangi napa asina numinini gi manungda aigi paisa sing ado piba hek ngamdrabadi aina kamdowna napa nasabu neiga haibado yengo ai salage tada adubu numinini gi matungda ai soidana muk lakhigani aigi minai oinaba sem saduna leirmo. Masi hairamladuna kunjo adu yamna sauna chatkirami asumna mapa macha adu kapna wari sanarami.
ꯕꯕꯥ, ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯀꯅꯥꯗꯒꯤ ꯂꯧꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯤꯡꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯀꯨꯟꯖꯣ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯧꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯕꯕꯥ꯫ ꯑꯩꯕꯨꯗꯤ ꯑꯔꯥꯏꯕꯅꯤ, ꯕꯕꯥꯕꯨ ꯃꯥꯅ ꯑꯣꯠꯄꯤꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕ ꯉꯝꯂꯣꯏ꯫ ꯂꯥꯏꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯕꯕꯥꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯕꯕꯥ, ꯌꯥꯔꯕꯗꯤ ꯑꯩ ꯀꯨꯟꯖꯣꯗ ꯂꯨꯍꯣꯡꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯅꯠꯇꯦ ꯏꯆꯥꯊꯣꯏ, ꯃꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯛ ꯑꯁꯤꯗ ꯀꯨꯟꯖꯣꯒꯤ ꯃꯤꯅꯥꯏ ꯑꯣꯏꯌꯨ ꯍꯥꯏꯅ ꯏꯁꯣꯔꯅ ꯇꯝꯂꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯆꯦꯟꯕ ꯈꯛ ꯉꯝꯂꯣꯏ꯫ ꯈꯪꯗ꯭ꯔꯦ ꯏꯁꯣꯔ ꯑꯁꯤꯅ ꯂꯥꯏꯔꯔꯕ ꯑꯩꯈꯣꯏꯗ ꯀꯔꯤꯕꯨ ꯇꯝꯕꯤꯔꯤꯕ? ꯕꯕꯥ, ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯅ ꯕꯕꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯎꯕꯤꯔꯣꯏ꯫ ꯏꯆꯥꯊꯣꯏ, ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯀꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯅꯨꯁꯦ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯖꯪꯒꯜ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯇꯨꯝꯂꯝꯕ ꯎꯈꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯐꯝꯂꯝꯃꯤ, ꯑꯗꯨꯒ ꯅꯣꯡꯊꯛꯇ ꯌꯦꯡꯗꯨꯅ ꯀꯝꯗꯧꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯁꯤꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯏꯕꯣꯍꯜꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯗꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯁꯦ꯫ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯏꯕꯣꯍꯜꯅ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅꯕꯨ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯅꯁꯥꯗ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯎꯕꯗ ꯑꯩ ꯑꯗꯨꯝ ꯈꯪꯏ ꯅꯪꯁꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯅꯤ ꯍꯥꯏꯕ꯫ ꯇꯥꯗꯥ, ꯑꯩꯒꯤ ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯑꯁꯤꯗ ꯌꯦꯡꯂꯨꯅꯨ꯫ ꯇꯥꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯅꯤ꯫ ꯏꯕꯣꯍꯜꯅ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯝꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯏꯕꯣꯍꯜꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯅꯥ ꯌꯥꯎꯕ ꯕꯦꯒ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯗꯒꯤ ꯕꯦꯒ ꯑꯗꯨꯕꯨ ꯑꯁꯤꯔ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯁꯦ꯫ ꯁꯅꯥꯒꯤ ꯕꯦꯒ ꯑꯗꯨꯕꯨ ꯎꯕꯗ ꯏꯕꯣꯍꯜ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯃꯁꯤꯃꯛꯅꯤ ꯑꯩꯒꯤ ꯕꯦꯒ ꯑꯗꯣ꯫ ꯅꯪꯗꯤ ꯃꯁꯤꯒꯤ ꯕꯦꯒ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯐꯪꯂꯨꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯕ ꯕꯦꯒꯅꯤ꯫ ꯇꯥꯗꯥ, ꯑꯩ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯔꯛ ꯁꯨꯅ ꯆꯥꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯖꯤꯜꯂꯛꯇꯕꯗꯒꯤ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯊꯕꯛ ꯑꯃꯠꯇ ꯄꯤꯕꯤꯔꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯥꯗꯅ ꯎꯈꯥ ꯑꯁꯤꯗ ꯇꯨꯝꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯥꯒꯤ ꯕꯦꯒ ꯑꯁꯦ ꯎꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯩꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯌꯧꯔꯒ ꯅꯨꯄꯤꯗ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩ ꯂꯥꯏꯔꯗꯨꯅ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯕꯗꯒꯤ ꯑꯩꯅ ꯁꯅꯥꯁꯤꯡ ꯑꯁꯦ ꯇꯥꯗꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯥꯗꯥ, ꯑꯩꯕꯨ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯇꯥꯗꯅ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯅꯪꯍꯟꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯒꯤ ꯁꯅꯥꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯔꯤꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯁꯦꯟꯗꯣꯏ ꯆꯥꯕ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯄꯤꯕ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯆꯥꯎꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯕꯁꯨ ꯉꯝꯂꯒꯅꯤ꯫ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯕ ꯑꯃꯨꯛꯇ ꯇꯧꯔꯒꯦ꯫ ꯏꯕꯣꯍꯜ ꯑꯗꯨ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯁꯅꯥ ꯌꯥꯎꯕ ꯕꯦꯒ ꯑꯗꯨꯕꯨ ꯌꯦꯡꯍꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯥꯊꯣꯏ, ꯌꯦꯡꯉꯨꯁꯦ, ꯕꯦꯒ ꯑꯁꯦ ꯑꯩꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯕꯦꯒ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯅꯥꯒꯤꯁꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯍꯤꯡꯂꯔꯣꯏ꯫ ꯕꯕꯥ, ꯕꯦꯒ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯐꯪꯂꯤꯕꯅꯣ? ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯜꯂꯒ ꯄꯤꯔꯛꯄꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯇꯝꯂꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯕꯕꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯗꯤ ꯂꯩꯔꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯟꯖꯣ ꯑꯗꯨ ꯏꯕꯣꯍꯜꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯕు ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯣꯍꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯄꯥꯝꯆꯥ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯇꯥꯗ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯂꯦꯝꯍꯧꯔꯤꯕ ꯅꯄꯨꯟꯁꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕꯤꯒꯦ꯫ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯍꯥꯔꯥꯅꯤ, ꯅꯪꯕꯨ ꯅꯪꯒꯤ ꯅꯄꯥ ꯑꯁꯤꯕꯨ ꯑꯩꯅ ꯅꯩꯕ ꯑꯗꯨ ꯅꯪꯅ ꯎꯕ ꯉꯝꯒꯗ꯭ꯔꯣ? ꯍꯦ, ꯏꯀꯥꯏ ꯈꯪꯗꯕ! ꯏꯁꯣꯔ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯁꯦ, ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ꯫
ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯀꯨꯟꯖꯣ ꯄꯩꯁꯥ ꯑꯗꯨ ꯂꯧꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯌꯥꯎꯗꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯤꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯟ ꯑꯁꯤꯕꯨ ꯅꯝꯕꯤꯔꯝꯃꯨ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯤ ꯎꯃꯪ ꯑꯗꯨꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯀꯣꯟꯗꯒꯤ ꯊꯣꯛꯄ ꯉꯝꯅꯔꯝꯗꯦ ꯑꯗꯨꯕꯨ ꯅꯣꯡꯂꯛ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯍꯥꯃꯦꯡ ꯃꯆꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯅꯪꯕꯨ ꯀꯩꯗ ꯂꯩꯒꯦ ꯑꯩ ꯅꯪꯕꯨ ꯊꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯃꯦꯡ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯀ꯭ꯋꯥꯛ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ ꯅꯣꯡꯂꯛ ꯑꯁꯤꯗ ꯑꯗꯨꯝꯅ ꯆꯣꯠꯇꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯅꯥꯔꯒꯅꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯁꯨ ꯈꯪꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ ꯑꯁꯤ ꯐꯥꯎꯕ ꯅꯃꯥ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯣ ꯎꯃꯪ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯂꯁꯤ ꯃꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯥꯃꯦꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯑꯩꯕꯨ ꯂꯝꯍꯨꯏ ꯑꯗꯨꯗ ꯄꯤꯖꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ ꯃꯥꯗꯤ ꯑꯇꯩ ꯂꯝꯍꯨꯏ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯂꯝꯍꯨꯏꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯪ ꯑꯩꯒ ꯆꯠꯂꯨꯁꯤ ꯂꯥꯎ ꯍꯥꯃꯦꯡ ꯃꯆꯥ ꯑꯗꯨ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯥꯃꯦꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯃꯥꯡꯈ꯭ꯔꯕ ꯅꯪꯒꯤ ꯅꯃꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯍꯪꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯣꯝꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯑꯩ ꯑꯁꯦ ꯂꯝꯍꯨꯏ ꯑꯃꯥꯏꯕꯅꯤ ꯑꯩꯅ ꯈꯪꯗ ꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥ ꯑꯗꯨꯁꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯑꯩꯒꯤ ꯏꯃꯥꯒꯤ ꯂꯩꯐꯝ ꯈꯪꯉꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯩ ꯏꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯒꯤ ꯃꯀꯣꯟ ꯃꯅꯥꯛꯇ ꯅꯪꯒꯤ ꯏꯃꯥꯗꯣ ꯀꯞꯇꯨꯅ ꯂꯩꯔꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯎꯅꯔꯨꯔꯣ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯍꯦꯛ ꯍꯥꯏꯕꯒ ꯍꯥꯃꯦꯡ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯅꯣꯡꯁꯥꯒꯤ ꯃꯀꯣꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯥꯃꯦꯡ ꯃꯃꯥ ꯑꯗꯨꯁꯨ ꯅꯣꯡꯂꯛ ꯑꯗꯨꯗ ꯆꯣꯠꯇꯨꯅ ꯂꯩꯕꯗꯨ ꯍꯥꯃꯦꯡ ꯃꯆꯥ ꯑꯗꯨꯅ ꯎꯔꯝꯃꯤ ꯍꯥꯃꯦꯡ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯆꯥ ꯑꯩꯅ ꯅꯪꯁꯦ ꯎꯃꯪ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯨꯡꯅ ꯊꯤꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯂꯩꯇꯦ ꯏꯃꯥ ꯑꯩꯁꯨ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯊꯤꯔꯝꯂꯤꯕꯅꯤ ꯑꯗꯨꯒ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯗꯤ ꯍꯥꯃꯦꯡ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯗ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛꯇꯁꯨ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯁꯣꯝꯗꯅ ꯏꯅꯦ ꯄꯤꯁꯛ ꯑꯃꯗꯤ ꯎꯆꯦꯛ ꯁꯅꯥ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯎꯆꯦꯛ ꯊꯕꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯈꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯕ꯭ꯔꯣ ꯀꯔꯤ ꯄꯥꯎꯅꯣ ꯏꯇꯥ ꯎꯆꯦꯛ ꯊꯕꯥꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯃꯦꯡ ꯃꯆꯥ ꯑꯗꯨꯅ ꯇꯝꯂꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏꯒꯤ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ ꯂꯝꯍꯨꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯃꯥꯏꯕ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯊꯥꯖꯔꯨꯅꯨ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝꯅ ꯊꯥꯖꯩ ꯑꯗꯨꯒ ꯅꯣꯏꯁꯨ ꯈꯪꯂꯛꯀꯅꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯂꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯃꯦꯡ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯊꯕꯥ ꯑꯗꯨ ꯄꯥꯏꯔꯛꯂꯝꯃꯤ ꯁꯥ ꯎꯆꯦꯛ ꯃꯌꯥꯝ ꯑꯁꯤꯅ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯣ ꯑꯆꯨꯝꯕꯅꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯊꯤꯕ ꯐꯪꯗꯅ ꯂꯩꯕꯗꯣ ꯑꯃꯥꯏꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯥꯏꯕꯤꯕꯗꯒꯤ ꯐꯪꯕꯅꯦ ꯑꯃꯥꯏꯕ ꯑꯗꯨꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯈꯪꯗꯦ ꯀꯔꯤꯕꯨ ꯊꯣꯛꯂꯝꯒꯗꯕ ꯑꯩꯕꯨꯁꯨ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯕꯤꯌꯣ ꯀꯔꯤ ꯃꯥꯡꯈ꯭ꯔꯒꯦ ꯅꯪꯒꯤꯅ ꯀꯔꯤꯁꯨ ꯃꯥꯡꯕ ꯅꯠꯇꯦꯗ ꯑꯩꯒꯤ ꯗꯁꯥ ꯂꯥꯟꯐꯝ ꯁꯨꯝ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯐꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯗꯁꯥ ꯂꯥꯟꯐꯝꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯒꯦ ꯂꯥꯛꯆꯕꯅꯤ ꯍꯌꯨꯝ ꯁꯤꯗꯕ ꯍꯤꯁ
Nangi dasa sidi loire he. Kari dasano oja maiba? Ngasi ase nangonda kanagumba mana nangbu hadnaba soidana honaraglagani. Wa adu tabada uchek thaba yamna pakhatpana loirami. Makoigi matawsing adu uchek pisak amadi uchek sanana huranna yengduna leirami. Karisu khalunu ita, maana hairibase thajarunu, nang karisu tawroi. Karino ita? Aibu sihalage haribro. Amaiba sina haikhiba wa amata lanba yaudri ai ngasidi yumdagi mapanga amata thokjararoi. Ai yumda chatle ita. Masi haramduna uchek pisak amadi uchek sana adu paiduna chatkirami. Asomnana uchek thaba adu magi yumgi mapanda yamna pakhatna leiringaida hui ama laktuna uchek thabada asumna hairami. Yamna kuirabane aina nangbu chaninglibase. Ngasidi nangbu charaga aigi thamoy ase pungpen hekpelani. Kari tawrage ita, yamna pakhatna laklibaduna. Uchek thabana mangonda thokhiba thokdoksing adu yamna pakhatna tamlami. Wa adu tabada uchek pisakna yamna sauna asumna hairami. Hui adu aikoigi umang asidagira. Ai mabu umang asida amukta ukhidri. Atay di khangde. Amaiba lamhui aduna haiba wasing ase loina chumi. Ai chatle. Wasing asi haujikti ningthau nongsa su tari. Nongsa aduna hameng mamada asumna hairami. Karino nang nanganglibadubo? Iningthau, aina hairibase achumba ngaktani. Yamna haiba amaibani. Phare adu oirabadi. Aisu amaiba adugi manakta amuktang chattuna aigisu kari awana leibano haibado amukta yenge. Chasilao. Aina tabada oja amaibana yengbase yamna chumi haina tai. Aduna aigisu kari awana tagadoba leibage haibado amukta yenge haiduna laglibani. Iningthawna tariba pawada achumbani. Ai ase atopa jangal amada leirambadagi iningthawgi jangal asida laksabani. Aduga iningthawgi seba tawge haiduna. Yamna nungairi amaiba. Phare adudi aigi punsida kari awana dasa langpham leige haibado amukta yenguse. Lamhui aduna nongsha aduda yamna munna yengduna asumna hairami. Iningthaw aina sum yengjabada handak nongnini asida thangnaba umang asigi ningthaw asina iningthawgi umang asida landara u haiba lei. Aduga yamna luribadi masigi lanpham asida iningthawgi thawaisu mangu haibasu lei. Maram masina iningthawna lanase loidri phawbadi matam khara umang asibu thadoktuna chatpikho masina iningthawgi yaithabo oigadori. Tarabra amaiba sina hairibase ai umang asibu thadoktuna chatnaba tawge athubada. Iningthau, karisu leitraba lamhui aduna haibada iningthawna umang asibu thadoktuna chatpikinu. Aina chingnaba khara leijai lamhui aduda. Karino nang nanganglibado uchek sana nang napamlibase aina thawai mangbadura. Natte iningthau. Aina haibadi adugi lamhui aduda thajabirunu haibani. Maramdi lamhui adu aikoigi umang asidagi sunate mafam marang khangdaba mana haibada iningthawna thajabinu. Aina asum khanbada lamhui adubu aikoina kupna senabana fagadra haina khanjai. Aina sum khanbada masigi lamhui ase atopa umangi paumi oiramgadra khanjai iningthau. Nakhoina haininglibado mayek sengna adum hayo. Iningthau, ngasigi ahing ase lamhui adubu kupna senaraga leirase adu oiba tarabadi aikoina lamhui adubu kanano kadaidagi lakpano haibadu khangba ngamlagani khanjai. Phare nakhoina pamliba adumak tawrasi. Aduga karigumba lamhui adugi maramda kari sufangdrabadi ai ngasi nongalamdai asida umang asibu thadoktuna chatkhradawni. Kwakmaimo nangbu hanjin thagatsari. Nang yauramdrabadi akoina tawriba thabak ase mai paklamdabasu yai. Nangna haibagi matungina hameng mama adugi leifam aina taglubadagi umang asigi utsa usek singna ai ase yamna haiba amaiba ama oina ukre. Aduga itaw hui aina taw haiba thabak adusu nangna matam chana tawbagi damak itawbusu hainingai leitana thagatsari. Aina sinba thabakta karigi mai pagluidribano tipaikon aina sangsara sida leiriba mipum khudingmakta utkani mataw kandawna lan songnabada budi lawsingtana lan asi ngamki haibado.
ꯎꯕꯤꯔꯦꯗꯅ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ, ꯂꯝꯍꯨꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯃꯥꯏꯕ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯎꯆꯦꯛ ꯁꯅꯥ, ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯥꯔꯝꯗ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯅꯨꯡꯁꯥ ꯑꯁꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯃꯪ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯇꯧꯒꯦ ꯃꯁꯤꯒꯤ ꯊꯤꯄꯥꯏꯀꯣꯟꯁꯤꯡ ꯑꯁꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯁꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯎꯃꯪꯒꯤ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝꯍꯨꯏ, ꯀ꯭ꯋꯥꯛꯃꯥꯏꯃꯨ ꯑꯃꯗꯤ ꯍꯨꯏ ꯑꯗꯨꯕꯨ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯟ ꯑꯁꯤꯕꯨ ꯅꯝꯕꯤꯔꯝꯃꯨ꯫